India ki wangmadagi Narol Da Changlakhiba Kuki Shing da schedule tribe status Pipham Thokte status asi MAKHOIDAGI LOUTHOKLAGA YELHOU PHURUP OIRIBA MEITEI da Pipham THOK-I HAINA RBI ATHAWALE National Secretary MAHESWAR THOUNAOJAM na Union Tribal Affairs Minister ARJUN MUNDA da TAKSHINKHRE New Delhi ki Parliament House tangasi MAHESWAR na Union Minister ARJUN MUNDA unarudana MEITEI na scheduled tribe status Pipham Thokte haiba warol yawba memorandum ama pisinkiba loinana MEITEI amasung Kuki asi karam phurup no haina masak takpa annexure point yawba lighting amasu minister da khusinakhi Union Minister ARJUN MUNDAga unaraba matung MAHESWAR THOUNAOJAM na hai Laibak asta scheduled tribe status phangliba phurup khudingmak laibak asagi YELHOU phurup oigadabani haiba Supreme Court ki judgment leibana Mapan lamdagi kanglon kaina sangsilakba Kuki Shing asna status ase phangbagi hak leite Manipuri ki asengba YELHOU phurup ama OIRIBA MEITEI singna scheduled tribe status phangba yabagi maram khudingmak suna leibata natana anganma matamgi census record singda MEITEI phurup asi tribe oina record leiramkhibani haiki Mapadagi changaba illegal immigrants sina makoina changjalaga masagi Pipham Thokpa mi singda phangba yadi hek haigumba mokoina misuse toriba ST status ki power se use tawthoga National Schedule Tribe Commission daga chiga thadana ga tawse yamna nungai tamsu nokning basu phawe maram di karigino haiba matamda makoida supang Pipham Thokpa right nate adu moina phangjale hare kanda Pipham Thokpa mi duda abu changjalaga mu chikki toribani yengbiyune aduna sigi potse tasena nungai mandada duna ngasi khogi parliament manung changaga ARJUN MUNDA Honorable Union Minister of Tribal Affairs unajabane santi laubana santi leibe yaroi solution porakadabani aduna